Film shooting Leptuna June Nipan da Chatkadouriba Ereipak Kanba Meeyamgi Khongchatta Filmgi Thoumising SARUK YAGANI HAIRI Forum asigi maikaidagi thadorokpa cherol amada landam asigi tongan civil society organization taramari gi apunba body ama oiriba civil society organizations Kanglaipakna tha asigi chaichat nipan da Imphal da Chatkadouriba Ereipak Kanba Meeyamgi Khongchatta Filmgi Thoumising na SARUK yaragani Film Forum Manipur gi Vice Chairman N. Surjit Kanta VV Surjitna Mifam Apu Oiduna Ngarang Lamfilda Laiba Forum Asigi Miyang Mayai Sanglenda Fongkiba Mifamna Lakliba Jun Gitang Nipangi Meeyamgi Khongchatta Asida SARUK Yaminabagi Warebasi Laukibani Ereipak Kanba Meeyamgi Khongchatta Si Hene Mapum Faba Khongchatta Ama Oi Henabagi Damak Film Forum Manipurgi Constituent Guild Association Tarani Thuigi Thoumising Amadi Lamdamasagi Film gi Thoumising na numit asida film shooting lepiduna Khongchatta asida SARUK yaminasi haina su appeal tawrakli